Manipur Kanba Khongchat sida meyam kunimak saruk yari adubu leiriba leader ne hairiba mayamna mehut ne na thagat pikraba koi MLA sing sina sigumba khongchat ama lakpa matamda karigumba support natraga any wahaya matang oiriba su kitang phongdokpagi mami tadab se makoi ki maikai didi pen bu oide makoina relief camp ta leiraba matamda ta relief camp ta leiriba miyam gi awaba se ubangam gani natraga di ubangam no haba tongan ba makoi gi pen da wafam kya ama phongdori haba taro sa tang sida Manipur Kanba Khongchat haina koi gi mami ngama tholo matamda mayam na chalakliba se masi karamba ground dagi karamba wakhalon dagi chalakliba no haiba do koi gi leader sing na khangfam thoi adubu hazik ki fibam situation sida yenglaba matamda chahi ani hena koi gi chahi pharakadorba irang sida pusulakpa matamda yengba matamda Karigumba Azufova Delhi da Kaurak Padagi Chat Cray have a wapum Sikatanatana, Hariba Manipur Kanba Khongchat Natraga, Mamang the Takiba, Miam Giba, Apunba Khongchat in the Saruk Yaba Late, Loenana, Karigumba Wapum, Fondokiba Lake Tabani. Sometimes there was a Chat Cray, Khongchati, Mayam Giba, Khongchati Takredibu, leaders in unity, Wahayamata. Fongdok bat natraga support tau bat natraga saruk ya ba haiba karigumba mami ma tade aduga IDP sing mai kai dige penda ba kaya ama thamlakpa swai matang je yenglakpa matam da koi mokoi gi du saruk yaw da bra haibagi wahang ama ka hangninga kapam lai ola sam tan kamai thamini musai aham point thamjanu basi am chum wafam ne masai ngarang ELITETV gi marakta koi ngarang ai hawdelo bo masi gi khongchat sapa yawse ki adada koi kong panthumam yobu matam da how round hek yobu matam da koi gi koi chibita koi tamod jit ingombaga koi pijab interview da ina ju thamjagi bani shumba khongchat asida dungba elected sing amata yaw de masi am laibak tivani ta sengna neta topi upaga lengyan yalaga media mang da wajaw ngangba da moi political party platform gi tongan tonga phum singkhra thamma puthok poduna tana mkhoi shumba da yaw da ji am na laibak tivnen thamjagi aduna ain thamjani conflict cannot be survived without your participation haibache ngasi gi adung malengak ti yawbi basing na yam na hana bhapta bama changena ai thamjani ngarang chaliba asugumba kenoji miyang gi oiba Manipur kangadabani haiba kholaw ga loina na aruga kuchin kuki narco terrorist singi su tugai ga lokthok khadabani makhoi chathaiba khoi ngasi India gi arugumba proxy war da mateng pangsil ga toriba thabak sing lepkadabani haiba kholaw sing se tasengna masi ngarang na aham nate ekhoi tasengna haragadi ekhoi irang ji ektok ki daina ngasi fawda marirak suba adugumba khongchat ne na lawi ad 2023 gi July ko mapanda against narco terrorist ki mayokta koi aham boy chatki ani subada 24 July ko ni pan de koi separate administration pi yaroi haiba cho khongchang changki aduga amuk 2025 ki koi gi Manipur gi kanbagi khongchat amani haiba potuni aduna masina masigi koi na mayamda koi kokomina ngasi luching biduna singthoga masigi kai ko gi khangchin nadra ta san nadra mayam mamit kurum bithilaga takpagi khongchat asidi koi resettlement gi natraga koi gi accountability amadi responsibility do fix tawgada busi kanano haibdo mafam khangna takpagi potu ngai koi mayek sing wo phangki amna suma pot mayam sing sigi marakta adugum elected sing yaw do yam laibak tibani adubu elected karamba constituent assembly gi ne haibdi hajar roi hek pomina ba manaw nupa thola akanda koi marup amaka agi haib tare mane isinga yelaga yawba ai thenajai madu mayam nungai ba phawe adubu sumba sing side koi na hajaning badi elected dugi masamak to tholok trakasu magi family magi relatives ne dear ones magi mungun thadoro ko thopi rei basing se masing yam moina khale aruga mai tholok puju yam nungai bam phawe aduna tasengna hoji ekoi sugumba masigi kuki gi kangu sing sina tawri ba adu terror attack mayam sing se aham boina kuki naga conflict crisis se thon gi base karam kandro na koina masi ekoi gi ari ba dai sing phakhala ga yengbiu yeng matam na traga file sing phakhala yengbi matam da 19 October 1994 da ekoi gi Tamelong district ki aduga civilian bus amada passenger nipu ga manga tonga lakwa pot madugi Imphal Kasar Lambi National Highway number 50 da Sinangkul haiba jaga da tasengna madugi kuki gi langauba nifu romna madu intercept toroga khamaganda madugi pot da maitai yawsing kumdau gain tawbi pot tawna ba hoba adu kenda khandok tana ke ne ai ba uji su da le kangu sing da ni na hai madugi pot ko table sa matam da madu kananda kumak tabadagi without verification makoi passengers sing do adu gumba nakan ko mongchong yamna kano lambi rekha thaidoga lambi ona thojala pusala kanda tasengna madai da kano hai tare achauwa madugi mihat amakak madu thoki narakam adai naga kuntra maitai manga amadi nan Manipuri ani yauna moi hatki aduga mi trying to masoki haibiduna aha makoki nagagi class Manipur da illegal immigrants so called narco terrorists na jaga ekoi refugee hariba kangu singsi masigi ahamba amgi terrorist group ki
crime do madu ko na masak uba phangi haina ko ngasi launari aduga madugi potu da ko na hijenic badi masugum mayam da yamna unreasonable loiba kangu bhap taror da singsiga wari sana basi suya yar roi habase khangna koi ngasi fawda ngasi lengak sasan paibiduna lakiba lengak sasan yaokhibra legislature mayam amagi adugumba asoiba mayam aduna tasena political blunders singduna ngasi lewak si mai horga chaga kan mangam da leibne habase koi na haibda haimnu batho en thamjaninge aduna tasena hairagadi koi ngarang adumba koi kokomina sinbira ga satkiba adugumba relay adu da ware Nipan Loki warep Nipan da ay ngarang ju thamjagi atopa TV channel lamada aikoina tasengna haragadi warep singdugi manungda yamna yahon janingba warep amakhakti aikoina madugi potu resolution da aikoina yaude madu karambano haikanda madu tanja charagadi masigi pot conflict sigi madugumba memorandum sing natraga madugi ano mayam hapsal kumatamda yaragadi hapsal hanjaningi karambano haikanda aikoi any cookie tribe haiba pot che masigi pot se ju masi lokthokadabani kudaktagi haiba pot wafum sing si happening aro yawi ngarangi kano sing da yamna fajaba warep ngatani miyamna pamba miyamgi kholao ngasi waktu tongan be individual think tank aduga mayam ama na ngasi lawga lakwa potani yam nungai jaribadi ngasi aikoi manipur iramdam da aikoi lusing binaba aikoi gi aduga guide to binaba lusing ba mayam je guide to binaba allaman sing laitra haiba se ngarangi khongchat de aikoi chahi yamaba allaman mayam ama dam thoki daga yawi daga mayam chimthani ngai oina mamang thangna chongthoga yawi bada yong aikoi hanagi bracket officers biramba aikoi pawung RK nimai na yamung nimai na thola kanda makok chingaga hawdagi loibo aikoi gi didim ground dagi hogi relay dagi hawbo madugi thau ground bok chalaga yawi ba kai base yamna chawthok chaningai ni adana makoi gumba ahalaman mayam ama like lai chu haiba mayam manipur gi ting mayam ama na thola kana sumba participate tawrise masibok tawba ngamaga karigi ngasidi atopa mayam na tawde adade vote khatami ka ba miyang gi muti oiningba miyang gi leader di oiningba leader oibagi masagi essential magi qualities mayam di yaudro mayam na ngasi manipur si kongkhang sahen ba lekha tan ba lebak ama oide habda toina hamen ba to loi adana ngarangi adungba akang ai mayam amana lawki warep singi manungda ahamba warep te khona su kudaktagi lokthokpa yauri ade ani subada aikoi tasengna haigadi aikoi hujik thoiba aikoi irang asi kanglupki irang ne na propaganda tawuse lekodabani miyamgi keno hak mat pa yaroi constitutional rights mat pa yaroi haba bot yauri adoga ITB sing akanaba madugi policy amagi matungina masage mayumda hanjalanbagi matang yauri loina madu makoi chapchana ngak sebigadabni ai wapum sing isni adoga chin kuki narcotics sing cross border terror activities sing je kodakta ki lepan gadabani haiba wafam sing concerned authority ki manakong yaunaba ngasi da dung piri ado constitution piri ba miyang gi hak lehen gadabani aduga masigi si yamna transparent and accountable governance madu ohen gadabani haiba pot yauri ado manipur gi territorial and administrative integrity ngakna thamgadabani miyamgi democratic right amasung mandate India government kai khumnagadabani haiba wafam sing taruk subadi yawi tare subada NRC natraga ma ka manaba madugi pot amakak madugi mechanism amakak chanhanba madugi mathau tai haiba pot yauri aduga nipan subada national highway chatpada ngasi yekai tingai ba toriba mayam sing asi kudaktagi hangadabani haibaduni adana masida ikoina haijaring madi CSO kaktana madu keno tawgadaba nate aduga CSO na lawriba mayam sing asi thabakta ontokadaba implement tawgadaba mayam sing concern authorities sing se tumina lesson madon ngasi fawo leiba lesson mi yaroi haina ngarang di mioi lesing na lak hen mayam mamana ngasi tholaga lawriba potse yawbi kodimak tauna pharabi ahalaman isinaw mo pang kodimak sing sina lewa kasi kandabi aden tholaiba potse masi ikoigi aduga cookie gi separate relation ga cookie hana ma kong copy bukang ko cookie habse like te habse ngarang michael lamstang how ke ma gi species pan gre ko ju panli adu ngasi bok jo highlight cookie haba naga haba pose lai binate masagi furup kangluk mayam da se ai yumna yendrembam ai yumna chongtham ai yumna emam ai yumna adu emam gi ju yumna se ko puto haijaris ni sumba mayam sina madugi potuna community ama aduga natraga clan ama natraga furup ama kangluk ama natraga stati sagat na ko pot pandam community politics se tasen wa changa iba refugee aro so called narco terrorist sponsor tawba aruga makoi adugumba mayam li chadatna manipur gi peace thugai na bkhona rakpa pot singse masigi pot ta lori bri johnson mayam singse effectively masigi positive thabak to ontok prige haiba taragadi legislature mayam na ikoi gi thangna ba leibak ikoi gi tasengna mizoram gi chief minister engang jam pijabani singna makoi gi praja gi oiba miyang gi oiba warep natraga miyang gi oiba firep madugi launa bkhon rakpada masa yauna ta sen relation the yaukchen ba potba satpa dum ikoina ui aduga ikoi gi just MLA ama fawa single participate to the vibe se quite the live activity masi ayi wakhaladi makoi gi laliba aranma me amado
मोरागा मियाम चाहिए ताब ngam की पोत दा खलबु रंबा याय अदो ngasi सोइगिबा लानगिबा मैम सिंग लेबा तारगसु मदुगी पोतु काउथो कांदा इमालेबाक इरमदम इफ्रुक इजाति इरेबाक से कंदबि आदि हाइबा पोतसे तसेंग मखोइना खंद्रगदि कनाना खनगनि हाइबा वाफम सिंग से अचौ वांग ओदन लाय अदो तागदि अखोइना तसेंग ngasi एनी कुकी ट्राइब लौथोकदबनि हाइना डिमांड तौरिबा पोत मसीगी पोतसिगे चामना नंगरांग सु लौथोकदबनि हाइबा पोत माइ तबम थो हाइबा पोतसिना अहाम फर्स्ट एंड फॉरमोस्ट ड्यूटी नि मकोइ इलेक्टेड अमो ओइना हाइना मदुगी खनबा मथौ ताइ अदुगा तसेंगना अखोइ मियामगी मिहुत ओइबा तारगदि तसेंगना मियामगी वाखलोन खंगबा मियामगी ओइबा मिफमसिंगदा लोना याबा पोत ओइबा तारगदि कॉन्स्टिट्यूशन मदुगी दु ग्रांट तोरगदि मदुगी पोतु मखोइना मिफम खुदिमक्ता मदुगी सपोर्ट तोबा मदि यावबा मथौ ताइ हाबसे ngasi अदुगुम्बा मिहुत सिंगदुदा आई थमजनिंगे मरम मदुना मसिगी पोतसे हारि मरम करिगिनो हाइब कांदा ngरang IDP सिंग याम थमोइ चोंगना मखोइ मियामगी मिहुत ने लैबा मयाम सिंगसे IDP सिंग लैबा रिलीफ कैंप जगह सिंग से लागा नोंग तोबसिनि दोस लैरा कांदा मदु खंगदबनि हारिबा पोत मयाम सिंगसे मखोइ भाब ताबम थोपनि तसेंगना अदुना एखोइ तसेंगना ब्रिगेड ऑफिसर ओरमबो मयाम अदुना तसेंगना इंचिजना पोथार ओरमबा ngasi यामुनि माहायदा मयुमदा पोथार लैबा या मतमदा करिगी दमता मियाम रक्ति यावरा कांदा ngasi चलिबनो खोंगचत से हाय मतमदा मणिपुर कंदबि यादे मणिपुर द थोइबा क्राइसिस कॉन्फ्लिक्ट मयाम सिंग से वान थोक लाना हलिबसे लाली हनबम थोकते अदना प्रजा मियाम लोको वारे खुदिमक्ता एखोइना तसेंगना मजुगी पोट खोइगो वाखलोन जु पिगदबनि थौना जु खोइना पिगदबनि एखोइना ngasi तुथरगा लेचलगदि एजुकेटेड इलिटरेट ओना लारिक हाइ रागसु लाइछु खंगदबदम लैयबदो अदुगी ओइब पांखक ओइब तारगदि खोइसि अदुम अहाम पोट खोइगी तसेंगना हागदि सागैगी मैताल असिबगुमना ओइगिगनि हाइबदो अदुगुम थोकतो मयाम द पिबे एग्जांपल अमनी मसुगुम पोट मयाम सिंग से एखोइना लौसनमम थोकपा यामना मखोइगी थांगतबम थोकपा पोट सिंग से एखोइ प्रजा एखोइनाजु यामुंगनि माइ होइना तोरयो पोट मयाम से ngasi ikai kumnaba tanggatpa mathau tai masigi posida afaba mayam sing adu nathai kanda madugi pota ona teneba madugi laikai gi oiba laipung phama kanda wathi ware ngangba paisa tin da nungai bi abni haiba pota jatarba thawong mayam sing ase masi yam nungai taba madi ngasi koina phawdaba nate singba pot mayam sing ase koina madugi du koina thengna nathai daga namkhai daga chase haiba taragadi iskoi gi wakhal onda isa isa gi no da puding da thawai lupna da sengna lebak numsi ba haiba se ikoi gi isa gi oina I lu da I tong da yaujaraga legado pot mani मियाम हेतो खर नाकोंग चिरोल तोरगा नत्रगने इल्लगा चटलगा नत्रगा मालहलगा तो पोतन लेबाक नुसिबिने हाबि यारोय चिन्द लेबाक नुसिबि यारोय प्रैक्टिकली कोने फील्ड दा करी वाली करी तो मथौ ताई करी तो गदगे हाइबा पोस्ट सिंग से इसाना खल्लकांदा मदुगी पोतु इसाना हाना चोंगछोरगा इसागे रेस्पोंसिबिलिटी मोरल रेस्पोंसिबिलिटी करी लोगम थु इ हाइबा पोस्ट से ngasi यामुंग होइगुम मयाम से तमजरगा खंगदम मयाम हंगजरगा मतुंग इंजरगा एखोइ हौरोइलिबा तुंगी अदुगुम्बा नहरोल मयाम सिंग सुरोल सिंग दसु एखोइना मेसेज मयाम अमा करमना अमु एखोइना खंगदम मयाम अमा तमजहोगनी लौजहोगनी हाइबा सिंगसे इनरगा लहौरकांदा ngasi तहौबा मथौ ताइ नतदना एखोइना स्वाइदा मीडिया मा थोलागा वजाउ ngang पैनलिस्ट अमने फम लैबा नत्रगा एनी पैनलिस्ट अमने ngang ngang पोता को सु ताइ ngang यारोइ गाइने खोइ इलेक्टेड मुखिसिंगना हाइरकिबा थमगु यारोबिदो मदु सदुम सुमदम नति असुम यारोइबा खोइ स्वाइदा दम थोलागा वजाउ ngang मिनबा अदुम वजाउ ngang बदम तानबा मदुगी पोतुना लेबाक योबा थबक सिंगदि तसेंगना ममांग थारगा थोलागा तसेंगना फील्ड याउनबा वनदबा अदुगी पोत मसिंग याम खलकवा इवन गनांग कोई हानगी रेड क्रॉस सोसाइटी लेबा तामु मोहेना थोलागा मरतंग हाल रिले मरत याबिरमे क्या नुंगाई अहल ओरबा चटपो ngam थामु ngam मागी ngamba जगा खरदा मान एम्बुलेंस तोंगागा रेड क्रॉस की चटकदबदो चटतबा मखै तसेंगना हारगदी एखोइ मरक्तुर याउसन बिरकांदा तसेंगना खोंगचत मरक्तगा यावरगांदा तसेंगना मयामदा पुनिंग थोगत पिरमबदो मदु बु कवि एखोइना लीडर अमगी क्वालिटी चेनबा पोट हाइजे अदना ngarangida एखोइना थेंगना जावबदा मयाम अमा यावबिरमगनी मरक्तसु यावरगनी अदुगा एखोइगी अदुबो एखोइनि कोइना चलिबा एखोइगी मफम खोंगचतु एखोइगी हरकपदगिना पंदुफम योफोगदा चमिनगिबदा एखोइ यामुंग आर्केनी माइ अदुगा एखोइगी मरक्तंगा यावबिरमबा एखोइगी यामबा मोहेन होइगुम्बा मयाम सिंगसे एखोइगी मसुंबा मयाम सिंगने थोगलिबा सिंगसे एखोइ पुंग थोगत पिरिबसे एखोइनि इकाइ खुमदबम थोइ अदना सुंबा मयाम सिंगसे सिगी सिंगसिना एखोइ ngasiदी एखोइ कॉन्स्टिट्यूशनना ngasi एखोइदा प्रोवाइड तौबा आर्टिकल मयामगी मनुंग सिंगसिदा एखोइ प्रजागे सेफगार्ड प्रोटेक्शन एखोइ कॉन्स्टिट्यूशन प्रोटेक्शन राइट मयाम फंगनबा होनबदा ngasiदी एखोइ लेबा से एडमिनिस्ट्रेशन ngамद्रे शासन लेत्रे शासन चलाइबा ngамद्रे हाइदनबु आर्टिकल 3 इम्पोज तौरकांदा सस्पेंडेड एनिमेशन थमी थमीबा पोचे एखोइ फेब्रुवारी की ट्राउंड लोइरबनिना ngasiगी पेपर सिंगदमु यावु नरे दिल्ली दा तारीख अनी की नूंद्वार मगी ममांगदा योरुनबा लोइना खंगल्ले अदुना अमुक हन्ना एखोइगी मागी गवर्नमेंट सेमिनार दा यावु खुदिमक तारीख अमदा दिल्ली थुंग्रगनी हाइना सेंट्रल गवर्नमेंट की इंस्ट्रक्शन पिरे
aduga BJP ka loinena government semba chamina ba yaw khudimaks madugi pimpham da ko ya ba pot aduna government semba gi pot sem da we pot da koina sumaina nainer leiba se masi ka tasnatna elected ma khoi natra ga su ngasi miyang ga sumba kholao wakat chi manung da constitution da ayaba piri article 164 clause 1 da masigi poch da kaino pirje government chief minister ma appoint tau ba se governor na tau ni mana appointing authority oi madugi potre gi sumaina makha ta minister abadu mayam piri adu masigi manung article 164 manung da amuk so adum yauri madudi ikoi ordinary citizen ikoi so adum tha taruki oi manung da minister natraga chief minister natraga cabinet any pot pro pai bi have yauri na ngasi thauna phoraba leba nungsiba leba ki dum da khatba allaman yamung oi gum ko tolai mayam chingse sumba marakta ikoi gi leba ki oina policy program administration madugi pota yamna matik chana khangada wa haigada ba yes politically koina politics ta madugi magi rule of process and conduct of business magi legislative assembly gi leiba mayam sigi marakta loina mak khangamani nana khangani makoina te helani aibu wapuni nate masidi loina mak nainaraga tholaga khangba so dum yaba poni aikoina su matik adum khangjaba kar leiba matam ngangi adubu madugi pot mayam ama pot se ngasi chakadana procedure mayam se kalaga leiba yabe mongda elected mayam so makoi election karaba matungda makoi gi duty ka thok pota laiba singse election gi wakal siendaba miyang gi mute singchi gi marak ta gi matik chaba makhallaga even mase matam khara ikoi sumaina miyang gi mute ena thambana bo hena para rai wapam singase ngarang gi sumba release da taseng na hagadi yamna mayek sengna madugi praja singjinam sumba phirep sing laro oi cho haninga te matung tabda duna masigi pot singse khangna ngasidi elected person singjasu miyam khangna madu chatpa phai aduna taseng na haragadi koina ngasi sumba kholau mayam ama adagi khondok mayam ama tholaiba pot singse masi ekoina ipai purgi thambiramba madugi keno sing asi manipur se masi kaihandanaba tekhandanaba toihandanaba mina khung madugi amu khudum changidanaba photo leminaba matamda ekoi peace dakar oi unity dakar oi ekoi nuchi chanana ekoi gi indigenous people mayam aro indigenous people galona hingminar aba ekoi gi keno that since 1949 de india da tindringa digi leminaba fulu khangdu khudimangna bhap tamina amadi mathau tai abse ngarangi relena achowa message amadi praja miyam galona na piana ai thamjaninge aruga tasengna haragadi ekoi gi thangnaba lewak sing maruena Myanmar natraga Bangladesh changchalakpa mayam amana government of India gi adumba proxy agent oina laishalakanda ngasidi irang mayam ama tholakwa conflict crisis isu community ari marta tahanna su honarakwa wan tok hanna honarakwa gi pota mateng pangjanba adum nga ki matungina nga ki oina makhoina masigi pose thukaina bi yangkhaina ba tor iba pot hojiki marakta su ngarang na hande koi gi risikant gi misi koi tasengna haragadi permission laruga changi UK ena ne hai adu UK ena hai raga su madu media da hai su masi claim tropolate verify tropolate adu taga di hoji karana toromba ya ena muktir matam da su sana reba su da leiba foreign nationalist leader roiba kangu sino oromo haninga leke maram dinga si makoina taliba separate administration phangna mona pota madugi amuk hanna madugi do retaliate torokadra escalate toba yagadra irang se haina nomai wana kapa yadrabnina madra mi halaga mu ko jo mi halak prenge aduga miss kano identification and misinterpretation haibadi madungma mayam ama misunderstanding thokna ba haibadi ikoina valley gi area da ngasi kano na ikoi gi Michael Lamjan thang na makoi haukip na te ikoi cookie na te ikoi ta seng na haigri thadau gi pot da ikoi la akanda ikoi thaidau khangde wai ato pa mayam paite khangde lakna ba lambi da leire haiba ngarangi mayam thambiri ba adu mai leiriba singse Manipur gi ikoi gi valley gi area sidagi masigi da hana chaina ba furuga talakna ba pot amaka marugi sinna ba lalongdu mai pakidabne lawi adana praja sing asili aikoi ga makoi ga khena ba ai ngai thamgidaba poche kaino kanda jo sampurda irang thongi ba poche makoi relay amakak te horaga nongmai yalaga salaga yung kai mai tharaga hogiba me ahum 2023 gi pot tong asidi koi belly da asuk yamba makoi ge na yamna chaliba relay mi mesang singsina aduma makal gi akai ba wahai wata natraga aduma yamna violence natra destructive oiba pot amata sinda nan tawbo se makoi kai bam thoi makoi na tawbo pot di masagi maram na tamna phamba chalaga hippa challe haina tawpo phibam da lak padunina ta sengna makoi mamangda ikoi swai da minai nang thangona porakiba pot singduna mapu sana ba honarakpa masagi maramdam natabrina madu khana chaina ba hobuna mathau oiba minung si khangdaba adu yamna terror oiba ek mayam ama mihat mefun mayam koina towiba pot se ikoina khangno leiba ngamoi aina ko komina ngasidi miyambo hogdoga community jati mayam ama yauna ngarang sumber relation pase yamna singthaninga ai adana ko komida ikoi sumba bot mayam singse masi central government gi agency singna ngasidi yamna thamoi siengdaba aruga makoina
taseng na harigari tawri ba thawak thorom myam se yaroi haiba potugi madugi yamna section phirep ama ekoi lawmina ba chumi lawre haiba potu ngasi ekoina u keno da mimang da madu puthoka kokomina madu takpani ana ekoi lawi adana ekoi taseng na harigadi ekoi paite wifi adagi ekoina keno gumba mayam ama mar gumba mayam ama ngasi thorok na gi sem sara thorok pangam dri kaino da nomai chindu matul da makoi gi elected taki hauraga common people mayam se thamgi ba potuni adana miyam gi apun bagi panggal sagat pragati ekoi gi Manipur se kanba khaknam roi haba se ekoi mission praja civil society organization leader aduga luching basing mayam punna ekoi luching basida ekoi elected yauna khangmina ba madi mathau tai natragadi ekoi tasengna ekoi gi mamang da ningsing matamda ekoi gi cookie ga naga ga class ni adagi cookie ga paite ga class ni hojina cookie ga maite ga class ni haba se lali masi class se ai oi bo wakalon dadi refugee ga naga gi umbrella to pore ba kangu dugi marak ta toki ba class ni aduga refugee ga paite ga toki ba class ni aduga refugee ga maite ga hoji yana bani adu masi maite ga yana bagi wanate masi maite ga ta hanbe yaroi refugee kanguna Manipur gi apun ba praja miyam Manipur gi apun gi sakam thugai no honob da lairiba community miyam gi matakta badugi ta thokpa class ni masi against the state against the Indian Union ne haibase ngasi chapchana ikoina masi khangan bachumi adana taseng na harigadi ikoigi masida detect toroga deport togodabani haiba wafam se ikasi tawdringai da NRC nita NRC ga manaba border pillar fencing bazana kajan ba biometric attendance bazana lokthokpa madu lorba punamak matungda detect toroga deport tobo mathau taina khali masida ikoi taseng na harigadi taseng na ikoi ngasi ikoina masigi step chingse ningthisna khandaraga lahudaba taragadi tasengna makoina ikoiche yor khiroi jo haningai leiti haibase masigi elected mayam singsina praja singsigi wakhalon si yauna nuaitre ko si yauna su eko makoina haide summi ko haibase masa masa na khandragadi ikoina kuki bhap ta hanbang ngamba malenda leiti haibadu chap manana ngasi Manipur gi elected mayam ase JCB khara loiraga khongbal pan khara kolaga paisa krai kai dom gyamen ta da khara tandala tangi buduna leiraga vote ka gani aduna haina khanmo wakhalonduna karwane khala karak khibrina makhoi ju koki ge dumba gyamen ta da wakhalondu ka manaba pangkhak oiraba gyan tan bang amro da kanggu ne hena praja miyamna chapchaba interpretation madune na halakwa ta gadi makhoi ju nungai roi aduna lam khakta mikaba masagi tasengna khata khanba koki kanggu se thengna ge haiba ta gadi koi apun magi pangal ngarang chagade bisi ge hena saung sagat minaba mathau ताइनाइ थमजनिङे मदुगी नत्रग तागदि अखोइ तसेंगना कनोगी अखोइ मचिन मनाउना लमगी मुनबगी मुंग मनुना मोआंपान थबिरम लमगी मुनबै खनाबदि ngang ki oigibi ai aduga masage maram da nataba jagada akam koi yamna kano de kano haitare mogi karamba yamna kano lam yam karamba kangu sigi porki ga ikoi ga khanarak podudi lamgi matana khanarak podudi ikoi mayam je punna bhap tamin nadragadi kaidong weda masigi kano porokpang moi ai thamjaningi aduna ikoi swice da aina ningjang janingi madugi english ki coach cheng amada ikoi thengna jabada peace is not the absence of conflict, it is the ability to handle conflict by peaceful means. Haiba potse ekoi ngasi elected ekoi mayam praja sing khamina bachumi maram the 4 C's of the conflict se resolution se maduda kari kari yawi haiba se number 1 communication, number 2 cooperation, number 3 the compromise, and number 3 the constructive conflict management haiba se changi adu bo sida ahum subda ina panjagi ba compromise haiba wai se terrorist sing kangu gadi kadong weda compromise to bom tokte masigi potsidi ekoi India gi paramilitary forces se Manipur gi 70,000 plus hena lei haiba pot 80,000 hena lei haiba pot leire aduga state forces ta 40,000 plus hena lei haiba pot loi madu makoi gi mathau ni terrorist compromise to mathau ta de makoi di eliminate to thokadawani daka lebe matungina makoi gi negotiate to gi terrorist ki kano singa kano ngasi bawda wafam mata leite aduna bo ekoi gi Indian gi law singda terrorist thengna ba mayam ama terrorist namdana ba leibada ekoi valley da yam patana function dogiba armed forces special power 1958 sois ningsing dianingi aduga unlawful prevention activities prevention act 1962 ekoi sois ningsing janingi aduga ekoi terrorist adugi magi kano da act singi manung da su amung 1987 da leiba tada act madugi pot ekoi ningsing janingi adu pota prevention of terrorist act 2002 aduga latest ekoi gi irang ji thoko manung da gi dum sagona raga la aba
BNS की भारतीय न्याय संहिता की मरुगी 2023 की एक्ट मरुगी सेक्शन 113 दा यावरिबा करिगुंबा कनागुंबा अमना एखोई बु थ्रेटन तौरबा नत्रगा एखोई यूनिटी दा कायना तौरबा इसागी इंटीग्रिटी दा एखोई लेवाकी इंटीग्रिटी कायना तौरबा नत्रगा सिक्योरिटी दा नत्रगा इकोनॉमिक सिक्योरिटी ऑफ इंडिया दा अदुगा नत्रगना एखोई कनो दा एखोई पीपल सिंग्स दा टेरर से थोन बतारगदी मरुगी पनिशमेंट पीबे याय हाइबा पोट सिंगसे ngasi एखोई निंगथिसना भाब ता मथौ ताई मसिगी पोटसिदा एखोई निंगसिंग बयाय एखोई कुकी की माइखुम उपिबा सिंगसे के कुकी umbrella topsan binaba mayam honoriba singina aikoi 1969 de garoga 2023 pawi manungda hauji makoina unnatural growth villages kya hingal e haibase mafam jaga ahum bari gatangda example troga haijam matamda 1969 to 23 bokta teng kanoda Chandel district ta ikoi 296 villages hengalakpa then Tenopol district 258 hengalakpa aduga amu Kampopi da 542 villages hengalakpa aduga khwaidagi yamba irang ge horofam jo ego so champurana 560 village hengalaki ba haibase masina mayek senga tai kuki aba furup kanglup sidi tasengna adumba kanogi sanga gi lisitsinba aduga makoi wakal dadi makoi tasena war yana pamba aduga nomadic tribe ama aduga habitual liars aduga illegal immigrants makoi wakal dadi makoi na toriba thabak khudimak se makoi da masana dum insin jabadona kai haib tare always do everything you ask of those you command have the masana command tra masana ningba pam da toroga leiba furu kanglu ne habase masigi potse ikoi ngasi ui adana ikoi gi taseng haraga di masigi potsing sida ikoi ngasi di ikoi na makoi gi adumba kuki narco terrorist singi sponsor tori hariba narco terrorist singi drug mafia singi poppy plantation dagi natraga atuba tongan da illegal trades business man dagi talakwa sales singuna sales mapam khangna pairabonina taseng haragadi ngasi Manipur da taseng hari capitalist kangu singse makoina orakpadona makoiga pangkhak orakpa aduga politics sing habi workers sing je koina praja common people sing je tahalakpadong tawbusina ikoi tasengna adugumba threat mayam ma society da integrity da unity da natraga economic condition da natraga ikoi people sing da terror power torpase makoina torpone yawi aduna huji ikoi yang wana lay manungsa ikoi sengna haijabadoni ikoi di tasengna praja miyam na ngasi khalibasti waikup pu bigi damakta yong yubi kola kapi habi film da ngasi ikoi taraga laire aduna tingkhang tingkang hatkadawni aduwa ekoi maselgi mra singsik thamnaba aduga kanu thin yatumna chinjanabagi pota ekoi madugi poto tawbo pose tokadawni adana ekoi sumaina haiba posi ningsing mathau tai hainer be pose every cloud has a silver lining haibadi ekoi ngachi yamna waba matam sida babuda madugi afaba jaga khardi adum madu soida maki laigani haiba pose masi posi ningsing ba mathau tai adana kuki singdusu tasengna ekoina haijaningi makhoi di tasengna refugee ne lakibani refugee na porakibani refugee ne hingakpani adun nakhoi tasengna nakhoi bu ngasi humanitarian ground da ngasi refugee convention refugee protocol signatory oidaba India na nakhoi changjapam piraga Manipur gi jaga da lerami bu potse masai da ekoina haijaningi don't bite the hand that fits you haibje nakhoi bu thakpiriba nakhoi gi mapu da nakhoi onjala chikna wanagano nakhoi 22/4/1957 7/7/1959 amadi 28/2/1966 da nakhoi di cookie relief fund for all refugee fund under memo number P3/366 of Finance Minister Home Affairs Government of Indiana State Government Kutangda nakoibu hingalaga sakthak piraga laki bina habse kaugano na is mind thamjaningi adana ngarangi khongchatta ngasi tongan ba Manipur gi sakna reba mayam amagi madugi khongchat kholawda laukhiba mayam singado aginate masigi potchina haurakpa taragadi nakhoi jaga do kashinate ngasi nakhoina adungba unnecessary growth ta angle aiba tongan ba nakhoi villages mayam singase sabchana Government of Indiana masigi nakhoi proxy agent na sinarga masigi lewak si irang thona ba tawba aruga Northeast India dagi particularly Manipur dagi masigi pota insurgents namda bagi namada tasengna madugi toroiba khongthang mayam singado ekoi Manipur praja miyam ngasi bhab tar e maramdi India da merged to 1949 da parsi state on leading matamda ekoina taseng 1949 and 56 polta any have a wise sinaraganda any Kuki tribe any Lusai tribe any Nagara tribe have a poto madugi mangsa ba natraga madugi aranba mayam sing do kangpodagi 1956 ta parliament amadu lokthokraba matungda amuksu 203 dagi 1995 dagi hongna
इकोगी नागा के अम्ब्रेला द तुप्पगा पॉलिटिकल पार्टी लीडर अफाव म ओरंबा रुशांग कैसिंग मतमदगी मधु रिसर्च तौन खोनरकदना 2023 दा इवो बिगी पेरेट मधु हापसलखिबदगी ngасidi नखोइना 2005 दा इन मणिपुर स्टेट गवर्नमेंट का अलकांदा अदुगी सीजफायर साइन तौथोंगबा सु साइन तौद्रिंगादगी गवर्नमेंट ऑफ इंडिया अदुगा मिनिस्ट्री ऑफ होम की कांगुगा असम राइफल आर्मी का तौनरगा लाखिबा 2008 ता अगेन अमुकसु मधुगी पोट सुमाइना इकोई साइन तौनरगा ट्रिपरेट एग्रीमेंट लाखिबदगी सुगी माइकुम उपरगी नखोइ नखोइ फैमिली सुगी द यावबो नंगना सानबो मयामबो एनी कुकी ट्राइब तगी नत्रगा कुकी के अम्ब्रेला तुप कांदा नखोइ नंगसी जलंगम प्रोजेक्ट के मंगला मंगगा तोंगाना सेपरेट एडमिनिस्ट्रेशन विथ लेजिस्लेटिव पावर तानो खोनरगा लाखिबो सिंगदो मधुगी एस्केलेशन डॉक्टरकोने अना लवी अदुना तसेंगना निपसा किबदगी नुपा कनानो अदुगा मा करिगिदमुक्ता आफ्टर साइनिंग ऑफ सू एग्रीमेंट इन 2008 करिगी पुथुरगा ngasi मिनिस्टर ओहेलाई कैबिनेट पाइलाई देन सोनाकंदा अतो मयाम अमसु किमया हनसिंग नुपा कनानो तोंगान स्माइन टिकेट पदा नत्रगना लेपा हॉकी कानो द कना कैदौखी मसिगे पोट मयाम सिंगसी खोना तुम कुना थिगलकप मतमदा कुकी की हिस्ट्री कुकी की माइकों पिबु सिंग थिगलक मतन फंग इबो पोट सिंगसे मसिगे मयाम थिगलक असुगुमना गवर्नमेंट के लेंगा बरकतसु तसेंगा हारगदी अखोइना ngasidu तसेंगा मयाम नदी सिंथाना बिद्राबा अदुगा तसेंगा हारगदी मस अंगाउ ता हलगा पॉपुलर गवर्नमेंट सिंगसी खोइना इंस्टॉल तो हाइबसे बीजेपी कांग्रेस की वफम नते ngasi असोइबली सांगसे सुरप मयाम दुदगी सिगुम्बा अरानबा सोइबा मयाम से ngarang gi wareptadi aina yaujadi haigiba any cookie tribe haiba potse lawthokadabani haina move torkiba adugumba elected sige maraktagi hana former CM N Biren Singana ikoi ka senga 2018 ge October 19 da masigi potse cabinet na decide toroga lawthokna ba CM sarakeba then 2019 ge hogiba covid 19 ge manung jingdu hitang kalaga madugi manung da ikoi ta senga haragadi 2000 keno da ikoi gi 23 ge February 9 da so amuk madugi Ministry of Tribal Affairs ta masigi port abrogate tawgadabni nan thongiba then irang manung da madugi keno da July 24 da amuksu madugi ministry se thagi khoki torokuduna ta seng totally anti biren aduga madugi anti mijai hana koki na sagana bkhonra ke pot ne masizu laloi haiba wapam ai thamjaninge adu suma pot mayam sigi manungda tasengna biren leira biren lokthok kada bani aduga separate administration pi kada bani president rule thamgada bani na lauke ba koki gi pota makhoi ahum yamna major oiba ahum darokoda biren na masana resign to giba madugi February gi 2025 ta resign to gidra makhoi amat thungre adugi matungda mu hek thangna numittu dagi president rule impose to komina makhoi ani thungre hoji separate administration da ngaire adana makhoi separate administration pigane haibadu ai ba serolo na piba tagar government sem ge hai adu ko soi tham jani madi madu nate nakuli loina paijaro chief minister deputy chief minister cabinet loina paijaro yare adu according to nakoi da mai irapi o haiba da maina manipur gi territorial integrity manipur gi apun gi saktam kai halloi haiba do ai ba chi na piba tagadi paining ma paijabo chi government samjago hoisu kauri haiba pot na ko lo ojaro madu ngamgadra haiba question makoi gi matak hangba chumi aduna mamangi ko gi sahi gi December 14 da ngasi kauri haiba person ta BJP ki kaugi bidana official na kauba potchi amat laitana marakta unagi basi hana former CM unai tai hoji kauri potchi kyam chumi kyam lale haiba che akoi media da pirakpa paw sing che yam authenticate oidom mayam chengarabina khangudi ngamdri adubu popular government ama install tarupadi daka oire habji karigino hai kana PR governments na maram oirakanda PR rules na maram oirakanda people ga connect tauba people ga ngasagi aina 4 C's of the conflict and aina panjagiba potugi pochi masi fulfill or pangamdribse the sengna hagri PR gi rule oiba government sasanda communication cooperation compromise amadi mari constitutional conflict management tawung amaktabaduna masagi adugumba elected singasi my constituent assembly sings the hingalakanda masi conflict crisis singsi notion yabre nge khal ko orimba ya thamjai aduna ngarangi mehut mayam yahodaba relay aduga miyam tholaga lawkiba civil society organization kaju kanjidaba individual mayam aduga ta sing haragadi khogi celebrities mayam yaung sakkiba madugumba pholau singase masina achouba India government gi ngasi mana functionar laiba mami punjalaga laiba dong tai laiba pot makhogi makokta ekogi northeastern state aru particularly Manipur state se namtharga thambai mong da ngasi uriba pot che masi ngam makhoi da khangbala pangam da badagi Manipur gi tawum thokpa makhoi gi action sing follow up action sing masigi potsi ama oina government si kariguma makhoi na kawista masigi taseng achum ora magadi sembiraga popular government leirakanda leina valley di pura peace ore have sengarang leina mayek senga tai singi jaga da ngasi irang tholiba kanana no singi jaga de ira thobsi karamba
मखल की मेकानिज्म नत्रगा करम मखल की एक्शन लौखल अकांदा इंधन गनी हाइबदि सब चाना खंग मंगनी मदुगी मतुंगिना सीजन नदना लेमसा सारगा थम्मीबा सेंट्रल पैरामिलिटरी सिक्योरिटी फोर्सेस सिंग लिसिंग कुमद्रागी मथक अमदी स्टेट फोर्सेस ना मदु गाइड तो मिल चमिनरगा मदुगी पोट सिंग पुंजल अकान तखाय बकस नते अदना ngrangi miyang ki kholau khongjang se masragi henba relate chat kane na han law thoga chat pasna taba khudak khudak ta hora kana masragi nyama miyam na porpa taragadi masigi pot se Nepal hadak thoki ba pot Bangladesh thoki ba pot adudagi hena sati ba pot amasu Manipur da orwe haningai leite adu section warep sing ase thamjara kanda Manipur gi lengak sasan da yawbiramba lengak sasan yawba pamba pot meyam ama then political mileage law no honoriba political blunders to oliba then ngarangi relate su bol lemning ba aduga lemning da saba aduga meyam amasu thoropu ui madugi pot meyam duga tagi mapan gi oiba kuyum da langaga manung da ipum pum pot singche masigi pot singche madu thon biganu thon na honagum si aikoi ta sengna yamna solid oiba adugumba decision yamna concrete of decision aduga yamna chapmana ba ikoi gi amatu oiba peace proper ya warep sing lomina bada oina mateng pangmina si ngahak ki yongna tan yen bagi thogdok aduga kawi karobi sing shopagi thogdok aduga achakpa maital phina utna waina kupaga thambya da thogdok eta khang ka da bot kadar pada tauba neta gi tupi upaga makhut lonaraga lengyan yalaga media mang thoga wadaw naga nungai jaba kangu mayam singado marugi thabak thorom singdu thadok minasi haiba wafum se ngarangi kholau sigi matungina miyam da ai individual ama oina akoi madugi pot se kokomi wi kai khumna bugul utsabugo loinana kokomi lori basungba thabak thorom mayam sing kokomi nataba sing lorop taraga su support to minirba maga chaminariba magi organization mayam sing pullaga kokomi hagi tawriba mayam sing ase masi aremda tahan gumsi akoi masi wan thok leiba chap chaba lewa masi santi tungkoina properya ba peace properya ba solution soidan properya ni haiba asiba thajaba thaminaraga masungba mayam singsda matung tarakudadi elected oibiriba kangu sing elected oibiniba kangu sing aruga miyang oiba thabak tawni kangu singna miyang gi wakhalot miyang gi sentiment miyang gi yun kangna thabak tawmina si haiba apil ama thamjaraga ngarangi lokhi warep ni pan gi mathakta any cookie tribe advocate taw have warep simaga yaragadi masi hapsal haningi haiba wafan thamaga ahambara sai chansin okay thagat chiri